NSF ngamkhai sambal khaba lepkadabane Myanmar ga lonaba India gi ngamkhai gi sarukta free movement regime lauthokpa amasung ngamkhai gi sambal khana bohonari basigi mayokta chapchana lepkani haina Naga Student Federation NSF na fongdorokle Nagaland gi khwaidagi chawba mahiroi lup ama oiriba NSF ki president Medobi Ri amasung general secretary Chumben khubung na khuyek piduna thadorokpa cherol ama na hai India government na free movement regime lauthokna ba amasung Indo Myanmar ngamkhai da sambal khana na bohonaragli ba se awang ba thakta condemn tawe India government ki thoksil ase Naga gi puwari bu ikai khumnada ba ne masibu thabak to onthorok labade Northeast Frontier dam pamdaba thogdok kaya marum thoglaka ne hauji Burma gi maikerom da laikhraba Chinwin Turel dage Saramati fawbagi singsang ase Naga gi puwari ga yelongwai dage mari leina duna laklaba mafam ne asigumba hairiba mafam sing ase Naga gi lamni haina India government na masak khanggadaba ne adubu haukiba chahi marifurom asida semjelakiba khaidoknabagi ngamkhai asina Northeast Frontier da lalobagi irang laknabagi machak ama oiriba ne Masigi irang asi political gi oiba waroisin ama puraktriba phawbade adumak makha tana laikhigane Saramati singsang gi nakal ani makta leidiba Naga miyam ase khusem gi ngamkhai asina maram oiraga awaba kaya mayong na duna laklibane Burma da hojik thokliba makhoi gi political gi oiba thodok wathok sing asida maikai adom da laikhraba Naga gi miyam da awaba kaya mayong na halle asigumba phibam asida ngamkhai gi sambal amugan na khajin bai base Naga singi ningtamba amasung hakpu khongaw na bane India gumba achouba matik mayai leiba leibak amana Naga singi marakta ngamkhai gi sambal khana bagi hak amata leite haibase khanggadabane masina India da henna tangdu leita da phibam ama ohelakane handakta central government na free movement regime lauthongna bagi warep laukhiba sisu yamna haksin lowe free movement regime asi leiba maramna leibak ani asi da leiminari ba Naga singna amana amata sangthok changsin tawna duna nungsi chana bagi mari thamduna lakhibane regime asi lauthokhrabade nakal ani gi marakta leinaramba social amadi cultural exchange pumnamak leban khiduna hena tangdu leita da phibam ama oirakani haire Myanmar ga yumthangnariba Mizoram Manipur Nagaland amasung Arunachal Pradesh ki kilometer 1,492 sangba ngamkhai gi saruk asi tongan ba phurup kanglup singgi tokhaiba puwari amamam ga sagona duna leiriba nei maram asina India government na thaurang sing asi paikhatringaida Naga singa ningthina wari sanaba amade Naga singi puwari bu ikai khumnaba mathau tai haina su cherol asina makha ta khe